India da thabak thiriba miyoi million samapan gi manungda ayambadi thabak thiba lepkhre report. Laibak asigi oina thabak thiriba miyoi million samapan lomgi manungda ayambadi center amadi state laingak singna mapung phan thabak piba ngamdabadagi government ki thabak phangani haibagi asa puraktaduna thabak thiba lepkhre. India da job creation ki problem asi nongma nongmagi asa tongningai leitraba mawongda phibam soktharakle miyoi ayambana masaga chanagadaba matik chaba sinpham phangnaba thibada awaba kaya mayoknare Indian million kaya maruoina nupisingna labor force da maruoina sinpham pairibane. Center for Monitoring Indian Economy gi anauba data amagi matungina wafam asi phongdokhibane. Mumbai da based over private research firm asina phongdorokhiba matungina India asi malemda khwaidagi yangna sandorakliba economy singi manungda ama oiri adubu naharol kaya da matik chana thabak piba ngamdabagi problem kaya su mayoknare. Haukiba kumsing 2017 dagi 2022 faubagi manungda overall labor participation gi rate asi chada nifuga taruk oirambadagi chada nifugi changda masing hantarakle nupi singi marakta hana lairamba sinmi masingdagi ka hena hantarakpasu uri mahuksa sinmi oina tongan ba sinpham singda thabak suramba miyam maraktagi miyoi million kunga mathoirom thabak suba lepan khre thabak thiriba matik charba miyoi singi manungda supnagi chada mapan lomdamak thabak ki khudong chaba phangli haire. Thabak suba yaba Indian million samapan gi tangkhai amadi khudong chaba phangdana leire. Hairiba miyoi sing asi US amasung misinga managadawrabane. Thabak suba gi khudong chaba phangdriba miyoi sing gi ayambadi haurakliba naharol sing ni haina Bengaluru da based over Society General GSC Private Limited ki economy kunal kunduna phongdokhe India da leriba apunba miyoi masingi tangkhai amarom middle class family gi manung chalhanaba pandam thamle laibak asina miyamda thabak pinaba paikhalakpa thaurang singda achouba singnaba kaya marum mayok nari haibasi mayek sengna confirm tawraba wafamne laibak asida leriba chahi 15 dagi hompuga mari fawbugi apunba miyoi masingi saruk ahum thokpagi ani de khutna thabak suba sinmene. Government ki thabak changnabagi damak miyoi million kayana application pisinarakpasu leptri aduga makok thongba engineering school singda tamnabagi damak entrance test ki application thajilakpasu singthaningai oina hengalakli haire laibak asida ising isaugum hengalakli ba chahi nauriba naharol singidamak matik chaba thabak piba ngamnaba Indiana non farm job million humbudra rom nauna semgatpa mathau tare anauba non farm job sing asi lakadoriba kumsing 2030 fawbada thaurang tawduna thamaudrabade laibak asigi lairik laisu hairaba amasung mapung phana lairik laisu hayaudraba naharol million kaya seranaba lambita satkiba yabagi akiba leire. McKinsey Global Institute na haukiba kumsing 2020 da puthokiba report amagi matungina wafam asi phongdorokpane masi oiba tarabadi India gi chahi gi oiba gross domestic product asi chada 9.9 phawbagi changda hengadhanba mathau tai haire. Waithau protected forest area da chingtem khaiduna yum sajiliba sing thudekhre Waithau protected forest area da pata paiduna singtem khairaga yum sajiliba sing ngarang loina thudekhre makhatana pata paiba masung paidaba yengdana protected forest area da yum sajiliba sing loinamak eviction chathagadawre. Imphal airport tagi lupa crore manga henbagi gold biscuit sing phagatkhre numit 15 ni judicial custody remand lauthakre. Ngahan April 10 gi ayuk pung 8 lom taba matamda wangkhem ibungobi singha kauba miyoi amadagi custom division Imphal na lupa crore manga henbagi gold biscuit sing phagatkhre loina na faraba do CJM Imphal West ki quarter puthoklaba matung numit 15 ni judicial custody remand lauthakre. Wangkhem ibungobi chahi 32 Imphal West ki Pasoi Police Station ki manung chanba awang khunau maning laikai dagi ne BJP ki boycott handokre handak pangthokiba 12 suba Manipur Legislative Assembly mikhalga mari lainana BJP ki hapkhiba advertising gi bill pithoktona lairiba sing adu ngasi dagi hauraga tha amagi manungda loinamak pithoklagani haina BJP Manipur Pradesh ki President A Sarda Devi na thajaba pibadagi ngasi athuba oina phamkhiba EJM Amzu amasung publisher singi oiba mifamna khudaktagi BJP Manipur Pradesh ki mathakta thamlamba boycott ki phirep adu handokre adumakpu Manipur government ki tongan ba department singna toliba advertisement sing adu hojik phawbada pithokani haibagi thajaba amata pirakpa leitabana government ki mathakta thamliba boycott ki phirep adu de makha tana sathanaba ngasigi mifam aduna warep laukhe. Minister Thongam Bisojit amasung MLA Rajen gi mathakta election petition pukhalak lai
Sahi asigi February amasung March thada phase ani thokna pangthokiba taraga nithoi suba Manipur Legislative Assembly mikhalda 5 thongjo kendra dagi mai paktuna hojik BJP government ke minister odiba thongam bisojit amasung 17 lamsang kendra ge mai paklakiba MLA Soro Khaibam Rajan gi mathakta election petition pukhalak Seram nekena petitioner oiduna amadi thongam bisojit sanglakpam presojit amasung returning officer thongju esina respondent oiduna tharakhiba election petition adu ngarang Manipur High Court ki Justice Sanjay Kumar ge court hearing chathakhe petitioner na tharakhiba petition adu na hai taranithoi suba Manipur Legislative Assembly mikhal ga mari lainana respondent number 1 odiba mikhal asida mai pakraba thongam bisojit na aro da pisin khiba affidavit ta mahak masagi address mapung phana hapkhidei mahaki mathakta panduna leriba criminal case sing phongdokhide amasung form 26 ki makhada part A amadi part B gi column number 11 close to mention ba matamda state Manipur mention khide haire petition aduna makhata na taranithoi suba Manipur Legislative Assembly mikhalda 5 thongju da mai pakraba respondent number 1 thongam bisojit ki mikhal adu null and void lauthok piyo petitioner asibu kendra sida mai paklaba candidate ni haina lauthok piyo respondent number 2 sanglakpam presojit pu mai paklaba candidate oina lauthok piganu maramde ahum suba taba candidate ama mai pakle haina lauthokhiba laikhidre RPA 1951 gi section 125A amasung 127 gi makhada respondent number 1 gi mathakta criminal proceeding sathan bi yu haina prayer tawkhe court na petition adu gi warol kupna tarba matungda case asigi mathangi hearing me taraga tarukta sathanaba matam lepkhe nakal amaromda 17 lamsang kendra da mai paklaba hanagi minister MLA Soro Khaibam Rajan gi mathakta mikhal asida mai thi hauraba NPP gi mirep Pukhrambam Sumati na election petition ama tharakre Pukhrambam Sumati na petitioner oiduna amade Soro Khaibam Rajan Ligmabam Manibabu Khundrakpam Kanba amasung Arambam Karmajit na respondent oiduna tharakiba election petition adu ngarang Manipur High Court ke Justice Sanjay Kumar gi court na hearing chathakhe petitioner na tharakiba election petition aduna taraganithoi suba Manipur Legislative Assembly mikhalda 17 lamsang kendra da BJP gi candidate mai pakraba respondent number 1 ojiba Soro Khaibam Rajan pikiba affidavit mahake educational qualification adu lana pisin ke mapan suba Manipur Legislative Assembly mikhalda respondent number 1 ase ing lising amaga chamapan marfuga mangada Manipur University dagi BA pass tawki haina pankhe tara suba Manipur Legislative Assembly mikhalda mahak na pisin kiba affidavit ta mahak English amaga chamapan marfu draga ni thoida Manipur University dagi BA pass tawi haina pankhe taraga mathoi suba Manipur Legislative Assembly mikhalda mahak English amaga chamapan marfu draga ni thoida Manipur University dagi BA pass tawi haina pankhi aduga taraga ni thoi suba Manipur Legislative Assembly mikhalda mahak English amaga chamapan marfu draga ni panda Manipur University dagi BA pass tawi haina mahaki affidavit ta pankhe Nepali nupi sing Myanmar da puraga lalonbagi case NIA na thijillaga ne haukiba sahi ing 2019 da Manipur phauraga Myanmar tamna puna bahonaramba Nepali nupi chamaga ni futaret amasung nupa kunthra ga ni thoi Manipur police na Imphal amasung More dagi rescue tawkiba case adu NIA National Investigation Agency na thijillaga ni haire electric two-wheeler vehicle sing mai chaklakpada Nitin Gadkari na section wa phongdorokpadagi gari sariba sing ministry gi official sing mifam pangthokre laibak asigi tongan ba mafam kharada battery na chenba two-wheeler gari macha sing mai chaklakpagi thogdok khara thoglakpaga mari lainana Union Minister Nitin Gadkari na gari sariba owner singda section wa thamlakpadagi electric vehicle manufacturer tawriba owner sing senior government official da chatuna mifam pangthokre haire Aroi bada tabiri bapung namakpu thagat chare